ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯇꯣꯝꯆꯥ ꯀꯧꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯕꯤ ꯃꯇꯣꯝꯇ ꯌꯥꯎꯕꯒꯤ ꯍꯧꯅꯕꯤ ꯃꯃꯥ ꯃꯄꯥꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯍꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯑꯃꯨꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯖꯥꯎꯅꯗꯤ ꯂꯥꯏꯕꯤꯒꯤ ꯃꯇꯥꯔꯣꯏ ꯊꯥꯔꯤꯛꯄꯨ ꯑꯣꯏꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯂꯥꯏꯕꯤꯗꯨ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯅ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯅꯣꯃ ꯈꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ?" "ꯃꯃꯥ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯈꯟꯅꯒꯗꯧꯔꯤꯕꯁꯤꯕꯣ? ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯁꯨ ꯈꯪꯗꯦ꯫ ꯃꯁꯤꯗ ꯈꯪꯂꯕꯗꯤ ꯈꯔꯁꯨ ꯍꯦꯛ ꯐꯒꯗꯕ." "ꯑꯁ, ꯑꯗꯨꯗꯤ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯔꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯧꯕꯅ ꯐꯅꯤꯗ." ꯇꯣꯝꯆꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯆꯀ꯭ꯔꯤꯅꯦ ꯃꯆꯥꯅꯨꯄꯤꯅ ꯋꯥꯂꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯦ꯫ ꯃꯥ ꯃꯁꯥꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯇꯣꯝꯆꯥ ꯎꯄꯥꯏ ꯂꯩꯇ ꯑꯁꯨꯝ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ, "ꯃꯃꯥ, ꯁꯨꯝꯗꯧꯔꯁꯤ꯫ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯄꯤꯁꯛꯇꯣ ꯀꯧꯔꯒ ꯂꯥꯌꯣꯛ ꯇꯤꯟꯌꯣꯛ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅꯅꯦ ꯌꯦꯡꯍꯜꯂꯁꯤ꯫ ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯅꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯁꯤ ꯍꯥꯡꯉꯣꯅ ꯌꯥꯁꯨ ꯌꯥꯗꯅ ꯀꯔꯝꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯣꯅꯦ? ꯃꯤ ꯅꯥꯏꯅꯕꯗ ꯃꯤ ꯃꯁꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯦꯡꯕ ꯉꯝꯃꯦ ꯍꯥꯏꯕꯅꯤ꯫ ꯑꯩ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯥꯝꯕ ꯇꯥꯗ ꯃꯥꯏꯕ ꯄꯤꯁꯛ ꯀꯧꯕꯅꯤ ꯍꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯇꯣꯝꯆꯥꯅ ꯃꯥꯏꯕ ꯄꯤꯁꯛꯄꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯁꯛ ꯃꯀꯣꯛꯇ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯈꯨꯗꯩ ꯃꯇꯦꯛ ꯑꯃꯅ ꯀꯣꯌꯦꯠ ꯌꯦꯠꯂꯗꯨꯅ ꯃꯅꯥꯇꯣꯟ ꯁꯨꯃꯥꯡ ꯅꯥꯀꯜ ꯑꯅꯤꯗꯅ ꯁꯥꯡꯅ ꯈꯥꯛꯂꯤꯕ ꯃꯀꯣꯏ ꯑꯁꯥꯡꯕ ꯑꯅꯤꯗꯨꯒ ꯌꯥꯜꯂꯤꯕ ꯐꯤꯒꯤ ꯈꯥꯎ ꯑꯗꯨꯒ ꯎꯕꯗ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯏꯕꯗ ꯃꯥꯏꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯁꯥꯔꯤꯅꯦ ꯇꯧꯔꯤꯕꯗꯨ ꯂꯩꯔꯣꯟ ꯑꯃꯠꯇ ꯈꯪꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯂꯥꯏꯕꯤꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯣꯟ ꯃꯔꯤ ꯂꯧꯐꯝ ꯈꯪꯗꯕ ꯈꯔ ꯂꯥꯏꯔꯣꯟ ꯑꯣꯏꯅ ꯁꯣꯜꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯗꯨ ꯉꯛꯅ ꯃꯥꯏꯕ ꯄꯤꯁꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗꯁꯨ, "ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯃꯥꯏꯕ ꯃꯀꯛꯁꯤꯅ ꯁꯣꯜꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯃꯤꯒꯤ ꯃꯥꯏꯕꯗ ꯑꯩꯅ ꯂꯩꯔꯣꯟ ꯁꯣꯟꯕꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯅꯦ ꯁꯤꯕꯣ?" ꯑꯁꯤ ꯈꯟꯅ ꯉꯛꯅ ꯌꯦꯡꯂꯤꯕꯗꯨꯗ ꯇꯣꯝꯆꯥꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯏꯕ ꯄꯤꯁꯛꯇ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯕꯗꯨ ꯎꯕꯗ ꯀꯣꯟ ꯀꯜꯂꯞꯅ, "ꯃꯃꯥ." "ꯍꯥ, ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ? ꯅꯆꯥꯅꯨꯄꯤ ꯂꯥꯌꯦꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ? ꯅꯪ ꯍꯥꯟꯅꯅꯦ ꯂꯥꯌꯦꯡꯕ ꯁꯣꯏꯔꯣꯏꯁꯦ." "ꯑꯩꯕꯨ ꯀꯩꯗꯧꯗꯅ ꯂꯥꯌꯦꯡꯗꯣꯏꯕ?" "ꯁ꯭ꯋꯥꯏꯗꯅꯦ ꯆꯕꯦꯠ ꯆꯕꯦꯠ ꯉꯥꯡꯗꯅꯣ, ꯑꯁ꯭ꯋꯥꯏ ꯊꯣꯛꯈ꯭ꯔꯣ." "ꯀꯩꯅꯣꯅꯦ, ꯃꯄꯥꯁꯨ ꯌꯥꯎꯅ ꯑꯉꯥꯎꯕꯒꯤ ꯃꯁꯤꯡ ꯀꯥꯡꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯩꯗꯅꯦ ꯃꯄꯥꯟꯗ ꯊꯣꯛꯆꯈ꯭ꯔꯒꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯗꯨ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯥꯏꯕ ꯄꯤꯁꯛꯇꯨ ꯁꯣꯜꯂꯝꯕ ꯂꯥꯏꯔꯣꯟ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ꯫ ꯇꯣꯝꯆꯥꯅ, "ꯑꯣꯖꯥ ꯃꯥꯏꯕ, ꯏꯆꯥꯅꯨꯄꯤꯒꯤꯁꯤꯕꯨ ꯀꯔꯤ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯗꯥꯗꯥ, ꯑꯉꯥꯡꯁꯤ 7 ꯑꯣꯛꯅꯔꯦꯕꯨ ꯉꯥꯎꯅ ꯐꯩꯅ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦ." "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯣꯖꯥ ꯃꯥꯏꯕꯅ ꯐꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯕꯤꯌꯨ." "ꯗꯥꯗꯥ, ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ. ꯅꯅꯥꯎ ꯂꯩꯔꯤꯕꯁꯤꯗꯤ. ꯑꯩ ꯂꯩꯔꯤꯉꯩꯗꯕꯨ ꯀꯔꯤꯒꯤ ꯏꯆꯥꯅꯨꯄꯤꯅ ꯉꯥꯎꯅ ꯐꯩꯅ ꯆꯠꯀꯗꯒꯦ?" ꯑꯁꯣꯝꯗ ꯂꯥꯏꯕꯤꯗꯤ ꯉꯁꯥꯏꯗꯒꯤ ꯃꯄꯥꯒ ꯃꯥꯏꯕ ꯄꯤꯁꯛꯀꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯡꯖꯤꯜꯗ ꯃꯅꯥꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯥꯕꯨ ꯉꯥꯎꯅ ꯐꯩꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯃꯥꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯂꯒ, "ꯑꯩꯕꯨ ꯉꯥꯎꯅ ꯐꯩꯅ ꯆꯠꯀꯅꯤ ꯀꯥꯏꯅ ꯃꯥꯏꯕ ꯁꯥꯕꯅ ꯉꯁꯤꯗꯤ ꯅꯪ ꯑꯣꯏꯅꯅꯦ ꯉꯥꯎꯍꯟꯕ ꯇꯥꯔꯦꯗꯅ ꯑꯩꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯤ ꯃꯥꯏꯕ ꯄꯤꯁꯛ ꯇꯝꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯥꯏꯕ ꯄꯤꯁꯛꯀꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣꯅꯦ ꯗꯥꯗꯥ, ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯂꯩꯅꯥ ꯍꯦꯟꯖꯤꯜꯂꯝꯅꯤꯗꯅ." "ꯏꯆꯥ ꯊꯣꯏꯕꯤ, ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯕꯁꯤꯕꯨ? ꯁꯤ ꯊꯥꯗꯣꯛꯎꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯃꯆꯥꯅꯨꯄꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ "ꯕꯥꯕꯥ, ꯑꯩꯕꯨ ꯈꯥꯝꯒꯅꯨ. ꯃꯥꯒꯤ ꯃꯥꯏꯕ ꯁꯥꯕꯁꯦ, ꯃꯥꯒꯤ ꯃꯁꯝꯁꯦ ꯇꯥꯛ ꯇꯥꯕ ꯃꯈꯩ ꯈꯣꯏꯗꯠꯀꯦ ꯉꯁꯤꯗꯤ. ꯕꯥꯕꯥ, ꯑꯩ ꯈꯥꯝꯃꯛꯀꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯤ ꯃꯄꯥꯅ ꯈꯥꯝꯂꯤꯕꯗꯨ ꯆꯪꯗ ꯃꯥꯏꯕ ꯄꯤꯁꯛꯀꯤ ꯃꯁꯝꯗꯨ ꯑꯗꯨꯃꯛ ꯂꯥꯝꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ
ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯁꯨ ꯏꯃꯨꯡꯗ ꯂꯥꯎꯅꯕꯗꯨ ꯇꯥꯔꯗꯨꯅ ꯀꯔꯤ ꯇꯧꯔꯦ ꯈꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ "ꯍꯩꯃꯥ ꯏꯆꯥꯇꯣꯝꯕꯤꯌꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯗꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯈꯥꯝꯗꯣꯛꯄꯗꯒꯤ ꯂꯥꯏꯕꯤꯗꯨ ꯃꯥꯏꯕ ꯄꯤꯁꯛꯀꯤ ꯃꯅꯥꯛꯇꯒꯤ ꯍꯟꯗꯣꯛꯂꯒ ꯂꯦꯞꯂꯝꯃꯤ ꯄꯤꯁꯛꯅ "ꯇꯥꯗ ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯂꯥꯌꯦꯡꯕꯗ ꯐꯔꯣꯏꯕꯣ?" ꯂꯥꯏꯕꯤꯅ "ꯀꯔꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯤꯗꯨ ꯑꯃꯨꯛ ꯃꯥꯏꯕ ꯄꯤꯁꯛ ꯇꯝꯅ ꯆꯦꯟꯁꯤꯟꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯏꯕ ꯄꯤꯁꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯍꯨꯠ ꯊꯥꯗꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎꯗꯨꯗꯤ ꯃꯥꯏꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯝꯕꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯅ "ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏ." ꯇꯣꯝꯆꯥꯅ "ꯏꯆꯥꯊꯣꯏꯕꯤꯁꯦ ꯏꯆꯥ ꯁꯥꯎꯒꯅꯨ ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯁꯥꯎꯕ ꯐꯅꯕꯅꯦ ꯍꯥꯏꯗꯅ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯕꯤꯔꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯁꯥꯎꯕ ꯐꯅꯕꯅꯦ ꯍꯥꯏꯗꯅ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯕꯤꯔꯝꯃꯤ ꯂꯥꯏꯕꯤꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯥꯒꯤꯗꯃꯛ ꯄꯥꯈꯠꯅ ꯇꯧꯔꯤ ꯃꯇꯧꯗꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯍꯥꯏꯐꯦꯠ ꯁꯥꯎꯅ ꯌꯦꯡꯂꯒ "ꯏꯃꯥ ꯕꯥꯕꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯅꯈꯣꯏꯅ ꯄꯥꯈꯠꯂꯤꯗꯨ ꯀꯩꯒꯤꯅꯣ?" "ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ." "ꯏꯆꯥꯊꯣꯏꯕꯤ ꯏꯆꯥꯗꯤ ꯍꯥꯏꯕ ꯏꯟꯕꯤꯅꯤ ꯁꯥꯎꯒꯅꯨꯀꯣ ꯏꯆꯥ ꯁꯥꯎꯕ ꯌꯥꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯝꯃꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯕꯤꯗꯨ ꯁꯥꯎꯅ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯂꯝꯃꯤ "ꯏꯃꯥ ꯕꯥꯕꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯦ." "ꯍꯥ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯗꯨꯅꯅꯦ ꯍꯥꯏꯖꯤꯟꯕꯅꯤ ꯑꯩ ꯉꯥꯎꯔꯦ ꯍꯥꯏꯕꯗꯣ ꯃꯥꯅ ꯍꯥꯏꯖꯤꯜꯂꯤꯅꯦ ꯍꯥꯏꯕ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ." "ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯀꯧꯕ ꯂꯝꯕ ꯇꯥꯗꯅ ꯂꯩꯔꯤꯕꯗꯨꯅ?" "ꯃꯗꯨꯗꯗꯤ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯂꯨꯔꯦ." ꯂꯥꯏꯕꯤ ꯃꯥꯅ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯇꯣꯝꯆꯥꯗꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ "ꯏꯆꯥꯊꯣꯏꯕꯤ ꯏꯄꯥꯗ ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯆꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯏꯄꯥꯅ ꯄꯤꯒꯅꯤ." "ꯕꯥꯕꯥ ꯏꯃꯥꯗ ꯑꯣꯏꯅ ꯇꯝꯃꯒꯦ." "ꯐꯔꯦ ꯏꯆꯥꯅ ꯄꯥꯝꯂꯤꯕꯗꯣ ꯅꯃꯥꯗ ꯍꯥꯏꯔꯣ ꯏꯄꯥꯁꯨ ꯃꯤ ꯈꯔ ꯎꯅꯔꯨꯗꯧꯕ ꯂꯩꯔꯤ ꯃꯃꯥ ꯅꯪꯅ ꯅꯆꯥꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯈꯪꯗꯣꯛꯂꯣ ꯑꯩ ꯊꯣꯛꯂꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯗꯨ ꯃꯄꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯆꯥꯅꯨꯄꯤꯗ ꯆꯤꯡꯅꯅ ꯌꯦꯡꯗꯨꯅ "ꯏꯆꯥꯊꯣꯏꯕꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥꯗ ꯆꯤꯡꯅꯗꯅ ꯍꯥꯏ." "ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯤ ꯋꯥꯈꯜ ꯏꯁꯣꯟ ꯁꯣꯟꯊꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯈꯨꯜ ꯊꯪꯅꯕꯒꯤ ꯑꯃꯨꯖꯥꯎꯅ ꯃꯇꯥ ꯊꯥꯔꯤꯛꯄꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯩꯕꯤꯒꯤ ꯃꯃꯥꯗꯨ ꯁꯥꯎꯔꯞꯅ "ꯏꯆꯥꯗꯒꯤ ꯃꯣꯏꯅ ꯀꯔꯤ ꯍꯦꯟꯗꯅꯅꯣ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯑꯗꯨꯛ ꯉꯥꯎꯔꯤꯕꯣ? ꯌꯥꯝ ꯍꯦꯜꯂꯤ ꯃꯁꯛ ꯐꯖꯕꯗꯒꯤ ꯀꯩꯗꯒꯤ." "ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯏꯃꯥ ꯇꯧꯒꯦꯁꯦ ꯑꯩꯅ ꯍꯥꯏꯕꯗ ꯏꯜꯂꯨ ꯅꯈꯣꯡꯗꯅꯦ ꯇꯨꯍꯟꯒꯦ ꯏꯃꯥ." "ꯑꯁꯦꯡꯕꯔꯣ ꯏꯃꯥ?" "ꯍꯣꯏꯅꯦ ꯑꯁꯤꯒꯤꯕꯨ ꯊꯣꯡꯒ ꯂꯣꯟꯁꯤꯟꯗꯅ ꯀꯧꯕ ꯂꯝꯕ ꯇꯥꯗ ꯈꯩꯌꯦ ꯀꯞꯂꯤꯕꯣꯏꯔꯦ ꯅꯪꯗꯤ ꯂꯥꯎꯁꯦ ꯏꯃꯥꯒꯤ ꯇꯦꯡꯗꯨꯝ ꯄꯥꯡꯂꯣ ꯂꯥꯎ ꯏꯃꯥꯅꯅꯦ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯗꯨ ꯉꯥꯡꯗꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯆꯪꯈꯤꯔꯝꯃꯤ ꯂꯥꯏꯕꯤꯁꯨ ꯃꯃꯥꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 6 ꯁꯨꯕꯗ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯗꯨ ꯃꯄꯨꯔꯣꯏꯕ ꯈꯪꯍꯟꯗꯅ ꯃꯄꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯥꯏꯕ ꯑꯍꯜꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯗꯨ ꯃꯥꯏꯕ ꯑꯍꯜꯖꯥꯎꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯑꯣ ꯈꯨꯔꯥꯕꯨ ꯂꯩꯇꯕ꯭ꯔꯣ?" ꯃꯥꯏꯕ ꯑꯍꯜꯖꯥꯎꯁꯨ ꯃꯤꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯄꯥꯜꯗ ꯇꯞꯂꯤ ꯊꯣꯔꯛꯂꯝꯃꯤ "ꯈꯨꯔꯥ." "ꯕꯦꯝꯃ ꯅꯪ ꯑꯣꯏꯔꯦ ꯂꯥꯎ ꯀꯥꯈꯠꯂꯣ ꯐꯤꯗꯥꯁꯤꯗ ꯐꯝꯂꯨ ꯂꯥꯎ ꯅꯪꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯅꯪ ꯈꯨꯔꯥꯒꯤꯗ ꯂꯥꯛꯂꯤꯕꯕꯣ?" "ꯈꯨꯔꯥ ꯑꯩꯁꯦ ꯈꯨꯔꯥꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦꯃꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯅ ꯃꯥꯏꯕ ꯑꯍꯜꯖꯥꯎꯗ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯃꯇꯪ ꯐꯥꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ "ꯏꯕꯦꯝꯃ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯈꯤꯗꯕ ꯌꯥꯝꯅꯕꯨ ꯀꯨꯏꯔꯦꯅꯦ ꯅꯪ ꯈꯨꯔꯥꯗꯤ ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯈꯨꯔꯥꯅ ꯃꯗꯨ ꯇꯧꯕꯤꯗꯕ ꯌꯥꯗꯕꯅꯤ
Nasagidi kura natana tananingai karisu leite. Kanasu khangna sanaba leite. Sialgi wadinya kura na piyu haiba makai pizage. Mai bahal saudu sialgi wa palakpududa ngiha khanjana duna leirambe. Matangduda Tomsagi nupisu mai bahal saudu silda sopi haiba khangbana. Sialgidi thoina wabiganu thabakduda sohenbiganu haina taksilaklammi. Khut thadi thadrabani. Adubu ibe mana hairabanina hekta panglaga loire. Ado hꯧsikkangi nupasi phanaba hotnabasi yam warini. Aduna ibe mana sildu asi haiduna mai bahal sau wadi makha tadana makhutna ingi tawduna sildu khara yam hallu hairami. Matawduda Tomsagi nupisu nokladuna. Kura thabaktuda sohenbiganu. Silgidine si nasana khangnane kuradane kutekta sinasagi. Adu boirabudi soidri bema. Adudi kura ahanbagi oina sil khara thamjaramagi. Asi haiduna Tomsagi nupidu sengaudagi sela soiba khara laukthokadawgi tawrammi. Madu ubada mai bahal saudu mamit mana ithak thakatna sildu yenglammi. Adu masindadi yarani ibe manane hayeng thabakto loiraba kanda puna pirabasu kaideda. Hayeng konagina thabak mapung pharakanda nasana soidana pini. Ngasiginane kuragi kwa hisanabani. Adu kura soibadi yaba nateko. Asi haiduna Tomsagi nupina mai bahal sauda sela soiba ani hum pirammi. Mai bahal sausu masindadi lauroida hairammi. Adubu maminadi silduda adumak yenglammi. Madawduda Tomsagi nupina nokladuna. Kura nasana kurabu nusiduna pizabani si lausinbiyu si kaidoge. Adudi bema hekta lausilage. Asi haiduna makoi anidu nupa phabagi matangda wari ngihak sanaraga Tomsagi nupisu mayumda hankirami. Tomsagi nupina mayum yorokpada masanupina mabu koithithiduna leirammi. Imagi thoibiya kaigino nangna imabu thiribabo. Ima kaisaluino somdaidi koksi puba ngamsilakdreduga. Adubu kaidawrage aibudi nabu oida chatlubani. Tharikto hanadi ta amuzaungna haibado kaya yaningdabi mahong tawrambani. Adubu handakti khara yaningbagi mahong tawre. Ai kaidawduino khangdre. Adugi oire adugidi karisu khalun. Imana panabane sisi loina sinba loirabani. Imana silibu karino. Tomsagi nupina masanupigi wadu tabada akoibaduda mi leibra haina koyeng yenglammi. Laibidi mamagi matawduda ngakna. Ima kaino nang toydubo. Hey, tumilayo. Manamani naibi yabu wana tene. Asi haiduna konjel pikna amuzaw phanaba maiba tanarure haina tamlammi. Madu tabdu laibidu ngakpusu phawrami harawbusu phawrami adubu amuk pakalap tawna. Ima adubu oiba yagadrane. Karigi yadane nakhoi pabungse aina pharaga namdana leiraklibani. Asi haujikti aina haibadi indana nungaina leirisini. Asengbaroima adorebadi ta amuzawdusu phanabane imana khara thuna simbiyu ko. Kuiraroidabani madusu pharaga isagi oidauba. Asi haiduna mama masadu wakhal nungaina wari saramni. Ikawbu kawine bema nupa phaba haisidine. Magi yeksalai yumnak sagai. Yamna mathau tai. Adubu nang loina khanglabro. Ima adudi aidemtasu khangdana. Madu hana amukta khangnaba lakau. Madu khangdrabadinya thabak yaroi. Hoima adudi ai makhoigi thangnabagi itaduda amukta hanglukhige. Asi haiduna laibi taha mapi hongbani haina magi kada sensinkirami. Matawduda mamadi masidi bahaiduna yenglaga lehaurammi. Asumna laibina amuzaw hoigi thangnabagi mataaduda amuzawgi maramda kupna hanglammi. Mataadunasu akhangma makai loina taklammi. Asum tawna laibi mama sadu mai bahal zawgida laklammi. Aduga amuzawgi maramda akupa warol tamlammi. Mai bahal zawsu amuzawgi maramda kupna khanglabada momo noktuna. Bema masidagidi thabak hekta thujiladabani yengo. Mathang hek nupado thengnabada nasawubada ngau khradongne. Ima ipuna haisibu asengmura. Asengbani ne. Thaina na pasu aina ne kuraga hek wata na matung unabadane. Noina pa na isi ngau khidana. Hauzik phawba aingona ngauri sini. Phare khura adudi
ꯈꯨꯔꯥꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯅꯆꯥ ꯁꯦꯜ ꯈꯔ ꯊꯝꯖꯔꯝꯃꯒꯦ ꯌꯥꯅꯤꯗ ꯍꯌꯦꯡ ꯊꯕꯛ ꯃꯄꯨꯡ ꯐꯥꯔꯕ ꯀꯥꯟꯗ ꯑꯣꯏꯅ ꯄꯤꯔꯕꯁꯨ ꯌꯥꯏꯗ ꯑꯗꯨꯗꯁꯨ ꯄꯤꯅꯤ ꯍꯧꯖꯤꯛꯁꯨ ꯈꯨꯔꯥꯒꯤ ꯀ꯭ꯋꯥꯍꯩ ꯆꯥꯅꯅꯕ ꯈꯔ ꯊꯝꯖꯔꯝꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯗꯨ ꯁꯦꯡꯒꯥꯎꯗꯒꯤ ꯁꯦꯟ ꯈꯔ ꯂꯧꯊꯣꯛꯂꯒ ꯄꯤꯔꯝꯃꯤ ꯃꯥꯏ ꯕꯍꯜꯖꯥꯎꯁꯨ ꯍꯥꯟꯅꯗꯒꯤ ꯁꯦꯜ ꯈꯔꯒ ꯄꯥꯝꯂꯒ ꯂꯩꯕꯒ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯅ ꯁꯦꯜ ꯄꯤꯔꯛꯄꯗꯨ ꯏꯔꯣꯏꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥꯅ ꯇꯦꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯍꯥꯏꯗꯨ ꯍꯦꯛ ꯊꯣꯛꯂꯝꯃꯤ ꯑꯗꯨꯅ ꯃꯥꯁꯨ ꯂꯧꯅꯤꯡꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯝꯃꯤ ꯈꯨꯔꯥ ꯊꯕꯛꯁꯤ ꯈꯔꯗꯤ ꯊꯨꯖꯤꯟꯁꯤ ꯏꯆꯥꯅꯨꯄꯤꯁꯦ ꯁꯣꯝꯗ ꯇꯨꯝꯕ ꯆꯥꯕ ꯆꯪꯗ꯭ꯔꯦꯃꯤ ꯑꯗꯨ ꯈꯨꯔꯥ ꯊꯕꯛꯇꯨꯗꯗꯤ ꯁꯣꯏꯍꯟꯕꯤꯕ ꯌꯥꯗꯦꯀꯣ ꯁꯣꯏꯍꯟꯕꯤꯅꯨ ꯈꯨꯔꯥ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ ꯀꯨꯏꯔꯔꯣꯏ ꯅꯨꯄꯥꯗꯨꯒꯤ ꯑꯀꯨꯞꯄ ꯂꯣꯏꯅ ꯈꯪꯂꯕꯅꯤꯅ ꯉꯁꯤꯗꯒꯤ ꯊꯕꯛꯁꯦ ꯄꯥꯡꯕ ꯍꯧꯔꯗꯧꯕꯅꯤ ꯅꯨꯡꯉꯥꯏꯖꯔꯦꯗꯀꯣ ꯈꯨꯔꯥ ꯑꯗꯣ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯕꯦꯝꯃ ꯅꯄꯨꯗꯅꯦ ꯌꯥꯏꯐꯕ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯈꯨꯔꯝꯃꯨ ꯂꯥꯏꯕꯤꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯏ ꯕꯍꯜꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯈꯨꯔꯨꯈꯨꯗ ꯀꯨꯜꯂꯒ ꯈꯨꯔꯨꯝꯂꯝꯃꯤ ꯏꯁꯨꯅ ꯍꯦꯛ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯌꯥꯏꯐꯕꯇ ꯑꯣꯏꯖꯔꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏ ꯕꯍꯜꯖꯥꯎꯁꯨ ꯂꯥꯏꯕꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ ꯃꯗꯨ ꯂꯣꯏꯔꯕꯗ ꯃꯃꯥ ꯃꯆꯥꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯃꯥ ꯃꯆꯥꯗꯨ ꯊꯣꯛꯈ꯭ꯔꯕꯗ ꯃꯥꯏ ꯕꯍꯜꯖꯥꯎ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯟꯗꯛꯇꯤ ꯁꯦꯜ ꯌꯥꯝ ꯐꯪꯗꯧꯔꯤꯕꯣ ꯁꯦꯜꯒꯤ ꯂꯩꯔꯦꯝꯕꯤꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯪꯂꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯇꯥꯟꯖꯥꯗꯨꯗ ꯑꯍꯟꯖꯥꯎꯒꯤ ꯅꯨꯄꯤ ꯍꯟꯅꯨꯕꯤꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ ꯐꯪꯅꯤꯌꯦ ꯐꯪꯅꯤꯕ ꯌꯥꯝ ꯐꯪꯅꯤꯕ ꯁꯦꯜꯗꯣ ꯍꯅꯨꯊꯪꯁꯤꯗ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯅꯗꯤ ꯃꯁꯤꯒꯨꯝꯕꯁꯤ ꯇꯧꯗꯕꯤ ꯏꯪꯅ ꯂꯩꯔꯁꯤ ꯍꯥꯏꯖꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯍꯥ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯕꯅꯣ ꯍꯩ ꯃꯃꯥ ꯄꯥꯏꯁꯤꯜꯂꯨꯔꯤꯕ ꯁꯤꯟꯐꯝꯅꯤꯅ ꯐꯠ ꯍꯦꯛꯇ ꯊꯥꯗꯣꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯤꯅ ꯄꯥꯡꯗ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯗ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤꯕꯣ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜꯖꯥꯎꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯝꯃꯤ ꯑꯍꯜꯖꯥꯎꯁꯨ ꯑꯗꯨꯃꯛ ꯉꯝꯅꯕ ꯈꯨꯝꯂꯝꯃꯤ ꯑꯅꯤꯗꯨ ꯍꯅꯨꯊꯪꯗꯨꯗ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯏ ꯕꯍꯜꯖꯥꯎꯁꯨ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯒꯤ ꯁꯦꯜ ꯂꯧꯍꯧꯔꯕꯅꯤꯅ ꯃꯈꯣꯏꯅ ꯁꯤꯟꯅꯔꯝꯂꯤꯕ ꯊꯧꯗꯥꯡꯗꯨ ꯄꯥꯡꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗ ꯂꯥꯏꯕꯤꯗꯨ ꯊꯥꯔꯤꯛꯀ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ ꯑꯃꯨꯖꯥꯎꯁꯨ ꯃꯇꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯔꯤꯛ ꯍꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯖꯥꯎ ꯂꯥꯏꯕꯤ ꯍꯦꯛ ꯎꯔꯨꯕꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯂꯥꯏꯕꯤꯁꯤ ꯎꯕꯗ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯂꯤꯕꯁꯤꯅ ꯑꯃꯨꯖꯥꯎꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨ ꯇꯥꯔꯒ ꯃꯇꯥꯎꯗꯨꯅ ꯉꯛꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯅ ꯏꯇꯥꯎ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯂꯨꯗꯦ ꯂꯥꯏꯕꯤꯁꯦ ꯃꯔꯥꯁꯤꯃꯕꯨ ꯌꯥꯝ ꯂꯩꯔꯝꯃꯤꯅꯦ ꯑꯃꯨꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯥꯎ ꯑꯗꯨꯗꯤ ꯉꯛꯅ ꯀꯩꯅꯣꯅꯦ ꯅꯪꯒꯤꯁꯤꯕꯨ ꯊꯥꯔꯤꯛ ꯂꯨꯝꯕ ꯂꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯕꯤ ꯂꯨꯝꯕ ꯂꯥꯏꯔꯣ ꯑꯁ ꯊꯥꯔꯤꯛꯀꯁꯦ ꯂꯥꯏꯕꯤꯒ ꯆꯥꯡꯗꯝꯅꯔꯨꯕꯗꯗꯤ ꯑꯥꯗ ꯂꯩꯍꯧꯔꯦꯗ ꯀꯥꯟꯅꯗꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯏꯕꯤ ꯍꯣꯏꯅ ꯂꯥꯛꯂꯤꯕꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯃꯨꯖꯥꯎꯒꯤ ꯃꯇꯥꯎꯗꯨꯗꯤ ꯉꯛꯅ ꯃꯀꯣꯛ ꯍꯣꯠꯂꯒ ꯃꯥꯁꯨ ꯑꯃꯨꯖꯥꯎꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ ꯂꯥꯏꯕꯤꯗꯤ ꯑꯃꯨꯖꯥꯎ ꯍꯣꯏ ꯎꯕꯗ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯥꯔꯤꯛ ꯇꯥꯃꯨꯖꯥꯎꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯏ ꯌꯦꯡꯉꯣ ꯂꯥꯛꯅꯤꯡ ꯂꯥꯛꯁꯅꯨ ꯃꯁꯛꯁꯤꯒ ꯁꯨꯔꯨ ꯅꯩꯔꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯗꯅ ꯈꯖꯤꯛ ꯆꯥꯎꯊꯣꯛꯄ ꯃꯇꯧ ꯎꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯥꯏꯕꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯃꯨꯖꯥꯎ ꯍꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯂꯥꯏꯕꯤꯅ ꯇꯥꯃꯨꯖꯥꯎ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨ ꯂꯩꯕꯤ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ ꯂꯥꯏꯕꯤ ꯑꯃꯨꯖꯥꯎꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ ꯊꯥꯔꯤꯛꯇꯤ ꯂꯥꯏꯕꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯂꯩꯈꯤꯔꯝꯃꯤ ꯇꯥꯃꯨꯖꯥꯎ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯂꯥꯏꯕꯤ ꯎꯕꯗ ꯄꯥꯝꯖꯕꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯥꯏꯕꯤꯗꯤ ꯍꯔꯥꯎꯕꯅ ꯅꯣꯡꯗꯣꯜ ꯁꯣꯔꯥꯔꯦꯟꯃꯛ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕꯣꯏ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯔꯤꯛꯇꯤ ꯃꯇꯧꯗꯨꯗ ꯏꯀꯥꯏꯕꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗ ꯀꯞꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯊꯥꯔꯤꯛ ꯉꯥꯏꯈꯨꯑꯣ ꯏꯕꯨꯡ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯊꯥꯔꯤꯛꯁꯦ ꯁꯥꯎꯔ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯤ ꯊꯥꯔꯤꯛꯄꯨ ꯀꯧꯗꯨꯅ ꯇꯥꯟꯅꯈꯤꯔꯝꯃꯤ
ꯑꯃꯨꯖꯥꯎꯗꯤ ꯊꯥꯔꯤꯛꯅ ꯀꯞꯂꯒ ꯆꯦꯟꯈꯤꯕꯗꯨꯗ ꯏꯪꯉꯪꯉꯛꯅ ꯀꯩꯅꯣ ꯊꯥꯔꯤꯛꯁꯤꯅ ꯑꯩꯅ ꯂꯩꯕꯤꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯑꯁꯨꯛ ꯁꯥꯎꯔꯤꯁꯤꯅ ꯃꯇꯥꯎꯗꯨꯅ 이보 그나나부 사로이두노 낭나 빠미 누시나 고단 다나람이 아두가 야닝 떨어간시다 마타시다 무 빠미 누시야디 마산 사고 따보니 이보 아요이디네 낭세 나마이두다 구둠누부 소리네 그이노다 마나 야닝다부두다 야가다 미도인 하이버니 시부게 영가이라게 아시 하이두나 아무자우 토사다나 마윰lum다 삿키람이 마타우두소 소르상 혼독라가 마tung 이나키람이 असोमदना थारिक तो लाइबीना कौब तादा ताहा मयुमलोमदा कपना सेंसिन खिरमी लाइबीसु उपाय लेता थारिक होगी कोंथोंदा लेपतुना माना नहान मखै हाकना नापल कादना यासिनदबी लेबदुदा ओइरुई खंदना लेथोखरगा साउरिनी काइनसु तौजा सारिने असि हाइदुना लाइबी मासु ममाइ लेरगा साउना मयुमलोमदा हनखिरमी सोमदना थारी कपना मागी कादा सेंसिंदुना फमुंदा लेरिबा मोंदो कोंदुना हिगना कपलमी असोमदा लाइबीदु हराव मयुमना चेंसिलक्तुना ममाबु कोइगौ कौरमी बेमा अई हिंखोलदा लेनिया कइदौरगे नंगमु करी हाइगे हाइबनो इमा नहानी माइबदुना हाइबदो याम चुम्मी अदुबुदी अइना हाइद्रो खुरादु याम हाइबनेना अदो नंगना दु हरावरिबदुबु करी तौबु यावरगे लाइबी ममागी वादु ताबदा ngasai thokiba pumba mamada amata sithadana tamlami numit adugi matung ikui kuidana laibiga amuzaga unaduna mapukningi oiba wa phongdoknaduna makoi ani mari leina bahuraklami paudu tabda tharikti laibigi mafamda su warawa pokjarami masibu aida pisak piklingai dagi luna sanat inarakpaki mahiro kasi aina phanglibe kai basibo phare mahanasu aigi karibda khandrabadina isu makhoi ni yetana khonarage asi khanduna tharik laibigi mafamdagi asum lapthokpa hurami adubu laibidi amuzaugi wakhalda mata thariki thoina khanjilamde aduna matana magi mafamdagi lapthokibadu thoina khanjilamde madugi mahut mamada amuzauna mabu nushin loinabi mataudu harauna paudam jarami ima nangbu kari haininge asu harauri bisibo ima ngasidi tamuzauna makhoi halsing tharakena haire nangdi kari haina khumkhraba ima pabu haiga tanagi gena khumlami abang bisidi kok mangol ka hala uhairaga loire asumna amuzauge halsinga laibigi mama mapabunga yanaduna laibigi amuzauga luhongbagi matam leplami asumna tharikti laibigi amuzauga luhonglani tabada thamoi kaiba haibdu oirami Nakalamaromdana khuladuda laibigi tharika hanagumna loinada matawduda miwangang nabi kayadi madugi maramda warinaba haibdu oirami mawamana handakti laibiga tharika sa kaidawnaba yawrabazan makoini sa aini hek yum palakpadagi dabak loinadu leirambani makoyani asumna kaunangang na tawdabasya amta khangdabani mi hoi bema atagi natiye nupagi haktakini kaino haisibo nang naisibu chumlabraimi asingbanimi o laibiga luhongnina haina singnariba nupase hana tharika mari leinaramba oiramale asi haiduna khulgi miwangang nabi mau kharana lana laibiga tharikagi maramda wari kayama sandoklami asumna matamna sumhaukibana luhongbagi matamna naksilaklabadudadi laibisu khulgi mata mayamdu mayumda kauduna saksa haijanabagi thoram ama pangthoklami laibi mata mayamde hairaga thariki mafamdadi karisu hairamde aduna tharik matada fana pendab leirabasu matagi manakta laktuna sega maiga tanaba pamlambadu tumina leisilami saksana phamda leisabi mayamdu noknoktana tamphana laibi bema nangdi naraibabu thambal satpa haidu oirene adubudi kainone tahamu zawbu aigi oiba phangba haibase dongdol sorarense ikuna lama phangbaga chap manarini janingna laibi bema nangse laiga chap mane karamnabu tahamu zawse nangna pharino laibi saningi wadu tabada khitangdi khautak jarami mamaga mahakana maiba tanabadu khanglaba jala haina adubu laibi noksinaduna atopa wari oina saba hurami asumna laibiga amuzawgasu namduna luhonglami luhongba kuidringaidadi amuzawdu laibigi manaktagi mikup mama phawba hindu yaramde adubu laiwanaga mayai samlakpani laibinaga isau irang kalakpaduda amuzaw makok hotuna
Nate, ayibo kari wakhalda no khangdini. Hingsabi manbisibo asuk pamna lawribisibo ayibo. Tharikto makhulso otok na miyengmani. Masak haire taing lawbani. Ayibo karaidagi hingsabi manbise hangzindana lawribano khangdrani. Kariya nangise hawjikta tharik amu pamlaklibro. Asi haiduna laibi sauna mapuroibagi lumangi masam adu lamba hawraklami. Hey, nani nang thadone. Thadoi. Nang tharik pami pamdi seng na hai. Si, ay tharik pamdi ba. Pamdadana nang lawribasida samse amta thadose. Mathanga kung tharik palaklaba ay mapatte hainu na. Asi haiduna laibi sauna phet haidoklaga imungda sangkhirami. Amuzaw makuna maraibakta pop launa thajinjaduna. Ay ribako. Kaidagino hingsabi manbim lawrudana ondokna wabada oidoriba ay. Kanadi jordum sanaruna fani. Asi haiduna amuzaw mayumdagi jor sanaba thokirami. Amuzaw ga laibigadu nongmagi asum mot sanaraktaba haibdu oirami. Aduna nongmadi maday manawdu yamna kanna khatnarami. Ay hawjikmak ipamda sakhini. Nang yamna pamjaba tharikane nang nungaina lehaw. Ay di sakphani hairibasini. Phare aduna phare aisu iningtamna leiba ngamlanidana. Laibi sauningbagi aduk haikibani adubu matai mana oina leminaraklabanina adumni hek humlakane haibadi khaludabani. Amuzawsu khumkhai khumdok luraga amuksu nunghaibadi natti. Adubu laibigi nungtigi ipamsani haiba wahaiduda mataningdraduna adumna khumkibani. Pai ai leibada nang yaw haraba natro hawjik mang tatkhini ai sakhini ye nang sakhini haibasini. Nubi ngaiko ai na sita ko se. Ai ne ai nangi waga taba pamje chatlani ye. Asi haidu laibi mapi marol khar yom silami. Amuzawsu magi loinabina mapi yomlibadu khamnaba kana hotnarami. Si saurnoba aisu sauningbagi aduk haikibani. Ai matungda hairoiba. Nang ibani khandrabasu apikpa isa sigidi khalu kedobage. Laibi mapuroibagi wadu tabada paira mapidu thadaduna. Phare nasigidi ai satlaroi. Asi haiduna laibi asawbadu phathaduna phamungda phamthaduna leirami. Amuzawsu magi loinabina mapam chatlare habu tabada magi loinabidu thiemba oina. Nupi ai ngasidagidi nang haibda iladawni. Asengba asi haiduna amuzaw magi nupigi makhongdu nanbirami. Asumna numit nini humni matay manawdu kanadabida leirami. Adubu kuide amuk matay manawdu unaba yada unaba kay hekta kuy hawdongdongna chiknaba hawraklami. Imungda matay manawdu launaba taraga manggolda phamliba amuzawgi mamadu sorsang hondoksarami. Ha, anisibu karamba nupithada ingna leiduno khangdrene. Hek unabaga kuy hawdongsi mangai hita signariba. Asi haiduna amuzawgi mamadu mamaidu leithoklaga manggol darida phamduna leirami. Tanjaduda laibidi imungdagi sauna mapamna satuina haidana oyom amaga loinana thoraklami. Amuzawgi mamana Ima oibiyema karino nangna tawraklibasibo. Ima ai hawjikmak ipam chladabani. Hai adumna tawgano ngahak saunabagibu si imungda sango. Asi haiduna amuzawgi mamana laibidu mapamna sattanaba hairami. Adubu laibidu manemna haibatada sauna pipi kamduna konthonglomda thokirami. Madugi matung ngahak leiraga amuzawsu imungdagi sauna thoraklami. Ibungo nangbu mauda kari hairuge ha mana asuk saunu pamna sakani haidana sakrisibo. Ma ai kaisu akaiba haiba nate. Isaw irang tawbudo khara lepun hairubagini kanate ai jordum sanaruge. Asi haiduna amuzawsu thausada jor sanaba oina satkirami. Karino aigi isaga imawuna khalibasibo. Asi haiduna amuzawgi mamadu masamogi khanbada sordo phuina honduna wakhal leiman kangduna manggol aduda wakhal wana phamhawi. Asumna laibidu poyom thayom tawraga sanglakpaduda mamai bemdu ngakna. Bema nangmu kaidawrage? Ima thainagi maibagi leiwado hawjikti mayai samlabra karino moitado aingonda nukti namit khudingi khanabadu manghauduna leire. Adumna oirambasu yai. Aduna hore nungthilse ima khura halzawgida ngahak chatlurage. Asi haiduna mama masadu wari sana sak thongdoktuna saminarami. Nungthilgi matamda Tomsagi nupidu masanupida ningthina leiramu mamaibu unaruge haiduna hatu thokirami. Tomsagi nupidu
ꯃꯥꯏꯕ ꯎꯅꯔꯨꯔꯒ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯊꯥꯔꯤꯛꯀ ꯊꯦꯡꯅꯔꯝꯃꯤ ꯃꯇꯝꯗꯨꯗꯗꯤ ꯊꯥꯔꯤꯛꯇꯨ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏ ꯊꯥꯔꯤꯛ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯏꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯩꯅꯣ ꯅꯪꯗꯤ ꯅꯁꯛ ꯅꯁꯨꯒꯗꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯊꯣꯛꯂꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔ ꯃꯥꯜꯂꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯒ ꯊꯥꯔꯤꯛꯀ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯁꯨ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯊꯥꯔꯤꯛ ꯊꯦꯡꯅꯕꯒꯤ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ ꯏꯃꯥ ꯑꯁꯦꯡꯕꯒꯤ ꯊꯥꯔꯤꯛꯇꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯊꯣꯛꯍꯧꯔꯕ꯭ꯔꯣ ꯍꯣꯏꯅꯦ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯌꯥꯝ ꯂꯨꯅꯁꯨ ꯇꯧꯕꯤ ꯃꯥꯜꯂꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯕꯤꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯀꯜꯂꯈꯝꯕꯟꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯅ ꯃꯃꯥꯗ ꯃꯥꯏꯕꯨ ꯎꯅꯔꯛꯂꯒ ꯀꯔꯤ ꯍꯥꯏꯅꯔꯛꯂꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯅꯪꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯧꯅꯕ ꯇꯧꯕꯕꯨꯗꯤ ꯌꯥꯅꯤ ꯑꯗꯨꯗ ꯇꯧꯔꯅꯨ ꯌꯥꯝ ꯊꯨꯅꯅꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯩꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤ ꯍꯣꯏꯁꯦ ꯅꯪꯒꯤ ꯋꯥꯈꯜꯅꯕꯨ ꯑꯗꯨ ꯌꯧꯔꯕꯗꯤ ꯏꯃꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯖꯥꯎꯒꯤ ꯋꯥꯈꯜ ꯑꯣꯟꯅꯕ ꯊꯕꯛ ꯇꯧꯕ ꯍꯧꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯃꯨꯖꯥꯎꯒꯤ ꯃꯃꯥꯗꯨ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯏꯕꯦꯝꯃ ꯅꯪꯅꯦꯝꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯀꯨꯏꯅ ꯂꯩꯕꯁꯤ ꯐꯖꯕ ꯅꯠꯇꯦ ꯃꯤꯒꯤ ꯋꯥꯔꯤ ꯅꯐꯝ ꯑꯣꯏꯒꯅꯤ ꯃꯤꯅ ꯏꯆꯥꯕꯨ ꯈꯤꯇꯗ ꯇꯥꯊꯤ ꯍꯥꯏꯅꯕꯗꯣ ꯏꯄꯥ ꯄꯥꯝꯗꯦ ꯂꯥꯏꯕꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯥꯇꯨ ꯃꯃꯥꯏꯕꯦꯝꯃꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯃꯥꯏꯕꯦꯝꯃꯗꯨ ꯋꯥꯗꯤ ꯉꯥꯡꯗ ꯃꯥꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯂꯥꯏꯕꯤꯅ ꯍꯣꯏ ꯄꯥꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯤ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯑꯩ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯂꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯕꯤ ꯃꯐꯤ ꯍꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯕꯤ ꯃꯅꯦꯝꯅ ꯀꯧꯕ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯃꯥꯏꯕꯦꯝꯃꯅ ꯁꯤꯟꯗꯨꯅ ꯃꯥꯏꯕ ꯑꯍꯜꯖꯥꯎꯗ ꯁꯦꯜ ꯄꯤꯗꯨꯅ ꯃꯃꯥꯛ ꯅꯨꯄꯥꯒ ꯃꯆꯥꯅꯨꯄꯤꯒ ꯑꯃꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯇꯨꯡꯗ ꯂꯩꯋꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯌꯥꯏ ꯆꯝꯂꯛꯄ ꯃꯇꯝꯗ ꯑꯃꯨꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏꯕꯤꯕꯨ ꯍꯦꯛ ꯎꯕ ꯈꯨꯗꯤꯡ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯥꯏꯕꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯂꯥꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯆꯥꯂꯨꯛ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯇꯥꯅꯕ ꯍꯣ ꯃꯣꯏꯇꯥ ꯆꯥꯛ ꯊꯥꯡꯗꯣꯛꯂꯦ ꯑꯃꯨꯖꯥꯎꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯆꯥꯛ ꯊꯥꯡꯗꯣꯛꯂꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕꯅꯤ ꯍꯥꯏꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯈꯣꯡꯍꯥꯝꯕꯨꯟꯗ ꯃꯈꯨꯠ ꯆꯥꯝꯂꯒ ꯆꯥꯛꯇꯨ ꯈꯔ ꯈꯣꯠꯊꯗꯨꯅ ꯇꯣꯠꯂꯒ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯛꯂꯝꯃꯤ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎ ꯍꯥꯏꯐꯦꯠ ꯁꯨꯒꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯥꯏꯕꯤ ꯉꯛꯂꯞꯅ ꯃꯣꯏꯇꯥ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯨ ꯀꯩꯅꯣ ꯆꯥꯛ ꯏꯟꯁꯥꯡꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥ ꯊꯣꯡꯅꯒꯦ ꯏꯟꯁꯥꯡꯅꯤꯅ ꯊꯨꯝ ꯉꯥꯛꯇ ꯅꯪꯒꯤꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡ ꯑꯝꯇ ꯍꯥꯞꯇꯕꯤꯗ ꯊꯨꯝ ꯉꯥꯛꯇ ꯑꯣꯏꯅ ꯊꯣꯡꯕꯅ ꯐꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎ ꯁꯥꯎꯅ ꯆꯥꯛ ꯄꯨꯈꯝꯗꯨ ꯏꯟꯊꯣꯛꯄꯗ ꯆꯥꯛꯂꯨꯛ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯔꯝꯃꯤ ꯇꯧꯕꯒꯤꯕꯨꯗꯤ ꯂꯥꯏꯕꯤ ꯃꯇꯩ ꯃꯅꯥꯎꯅ ꯄꯪꯀꯗ ꯈꯠꯅꯕꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯨꯅ ꯏꯟꯁꯥꯡ ꯊꯣꯡꯕꯗꯨꯗ ꯊꯨꯝ ꯑꯅꯤꯔꯛ ꯀꯥꯎꯗꯅ ꯊꯥꯛꯆꯤꯜꯂꯨꯕꯒꯤꯅꯤ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯉꯩꯗ ꯊꯨꯝꯗꯣ ꯑꯅꯤꯔꯛ ꯊꯥꯛꯆꯤꯜꯂꯨꯔ ꯃꯥꯜꯂꯦ ꯉꯁꯤꯒꯤꯗꯤ ꯑꯃꯦꯠꯄꯁꯤꯒ ꯌꯥꯅꯕ ꯍꯥꯕꯤꯔꯣ ꯌꯥꯔꯦ ꯑꯩ ꯍꯣꯏ ꯅꯪꯅ ꯊꯣꯡ ꯊꯥꯛꯄꯁꯤ ꯆꯥꯕꯗ ꯏꯁꯥꯁꯦ ꯃꯁꯤ ꯀꯥꯗꯅ ꯃꯁꯤꯗꯨꯅ ꯊꯤꯟꯗꯨꯅ ꯁꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯈꯨꯠꯇꯨ ꯈꯣꯡꯉꯥꯝꯕꯨꯟꯗꯨꯗ ꯆꯨꯞꯂꯨꯞꯂꯒ ꯁꯥꯎꯅ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯤꯅꯤ ꯆꯟꯕꯗ ꯂꯥꯏꯕꯤꯗꯨ ꯃꯄꯥꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯣꯏꯔꯤ ꯃꯇꯧꯗꯨ ꯇꯝꯂꯝꯃꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯕꯁꯤꯗꯅꯦ ꯊꯨꯅ ꯃꯌꯥꯏ ꯆꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯂꯩꯃꯤꯟꯅꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯅꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯏꯃꯥ ꯈꯨꯔꯥ ꯑꯍꯜꯖꯥꯎꯒꯤꯗ ꯆꯠꯂꯒꯅꯦ ꯍꯟꯗꯛꯇꯤ ꯑꯀꯟꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯕꯤꯔꯣꯅ ꯍꯥꯏꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯑꯃꯨꯖꯥꯎꯕꯨ ꯀꯔꯝꯅ ꯄꯪꯊꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯄꯥꯕꯨꯡ ꯂꯩꯇꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯇꯣꯝꯆꯥꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯣꯟꯅ ꯇꯥꯔꯝꯃꯤ ꯇꯣꯝꯆꯥꯅ ꯈꯧꯗꯦꯝꯂꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯕꯥꯕꯥ ꯅꯃꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯔꯦ ꯅꯃꯥꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯏꯆꯥ ꯊꯣꯏꯕꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕꯕꯨ ꯃꯤꯅ ꯎꯕ ꯂꯥꯏꯃꯛꯅꯤ ꯈꯟꯅ ꯂꯥꯠꯆꯔꯕ ꯃꯇꯝꯗꯇ ꯃꯈꯣꯏꯅꯅꯦ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯒꯗꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯇꯨꯡꯗ ꯑꯉꯥꯎ ꯐꯩꯗꯧꯅ ꯇꯧꯔꯛꯂꯕꯗꯤ
ꯅꯈꯣꯏ ꯅꯤꯡꯉꯝꯗꯕ ꯂꯥꯛꯂꯣꯏꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯡꯂꯝꯃꯤ꯫ ꯂꯥꯏꯕꯤꯁꯨ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯈꯖꯤ ꯈꯟꯊꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯄꯨꯔꯣꯏꯕꯅ ꯑꯉꯥꯎ ꯐꯩꯗꯧꯅ ꯂꯩꯈ꯭ꯔꯕꯗꯤ ꯃꯗꯨꯗ ꯍꯦꯟꯅ ꯅꯤꯡꯉꯝꯗꯕ ꯑꯣꯏꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨ ꯄꯥꯕ, ꯏꯃꯥꯅ ꯍꯥꯏꯕꯗ ꯄꯥꯕꯁꯨ ꯏꯃꯥꯅ ꯂꯩꯋꯥꯠ ꯇꯤꯟꯋꯥꯠ ꯇꯧꯔꯒ ꯐꯥꯕꯅꯤ ꯍꯥꯏꯌꯦ꯫ ꯑꯗꯣ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯣꯡꯃꯗ ꯈꯟꯅ ꯆꯩꯅ ꯇꯧꯗ꯭ꯔꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯁꯤꯅ? ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯅꯄꯥꯅ ꯅꯃꯥꯁꯦ ꯌꯥꯝꯅ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯅꯄꯥꯅ ꯅꯃꯥꯗ ꯈꯨꯠꯅ ꯁꯦꯠ ꯂꯥꯎꯅ ꯐꯥꯎꯕ ꯊꯥꯗ꯭ꯔꯤꯕꯁꯦ꯫ ꯀꯔꯥꯏꯗꯒꯤ ꯂꯩꯋꯥꯠ ꯇꯤꯟꯋꯥꯠꯅꯣ? ꯃꯗꯨ ꯇꯧꯗ꯭ꯔꯕꯁꯨ ꯑꯩꯅꯅꯦ ꯅꯃꯥꯕꯨ ꯑꯗꯨꯃꯛ ꯄꯥꯝꯖꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯈꯣꯏ ꯅꯃꯥꯅꯅꯦ ꯃꯊꯟꯇ ꯃꯕꯨꯛꯅꯤꯡ ꯄꯤꯛꯁꯤꯟꯗꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯖꯔꯤꯕꯅꯤ꯫ ꯇꯣꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥꯒꯤ ꯂꯣꯏꯅꯕꯤꯗꯨꯗꯤ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯅꯍꯥꯟ ꯃꯈꯩ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯕꯨ ꯄꯥꯝꯖꯅ ꯂꯨꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯃꯥꯏꯕꯅ ꯂꯩꯋꯥꯠ ꯇꯤꯟꯋꯥꯠ ꯇꯧꯕꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝꯗ ꯁꯦꯜ ꯊꯥꯗꯔꯤꯕꯁꯤꯗꯤ ꯄꯨꯝꯅꯃꯛ ꯀꯥꯟꯅꯗꯕ ꯑꯔꯦꯝꯕ ꯉꯥꯛꯇ ꯑꯣꯏꯔꯕ? ꯑꯩ ꯑꯁꯦ ꯀꯌꯥꯗ ꯄꯪꯂꯤꯅꯣ? ꯃꯔꯝ ꯆꯥꯗꯅ ꯁꯦꯜ ꯀꯌꯥꯁꯨ ꯃꯥꯡꯍꯜꯂꯤꯅꯣꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯤꯗ ꯃꯄꯨꯔꯣꯏꯕꯕꯨ ꯃꯤꯅ ꯍꯦꯛ ꯎꯕ ꯂꯥꯏꯃꯛꯅꯤ ꯈꯟꯅ ꯂꯥꯆꯧ ꯃꯗꯨꯗꯇ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯥꯏꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯃꯤꯅ ꯎꯕ ꯂꯥꯏꯃꯛꯅꯤ ꯈꯟꯅ ꯊꯧꯒꯜ ꯇꯧꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯎꯔꯒꯗ ꯁꯥꯎꯔꯝꯕ ꯑꯃꯨꯆꯥꯎꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯧꯒꯜꯗ ꯏꯪꯊꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯆꯥꯎꯗꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗꯅꯤ ꯂꯥꯏꯕꯤꯅ "ꯃꯣꯏꯇꯥ ꯁꯦ ꯈꯨꯗꯩꯁꯦ ꯍꯣꯡꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯃꯣꯏꯇꯥꯅꯅꯦ ꯎꯇꯤ ꯆꯥꯕ ꯄꯥꯝꯖꯕꯗꯨꯗ ꯉꯁꯤꯗꯤ ꯎꯇꯤ ꯊꯣꯡꯂꯕꯅꯤ꯫ ꯅꯅꯥꯏ ꯅꯨꯄꯤ ꯆꯥꯛ ꯊꯥꯡꯗꯣꯛꯆꯔꯝꯂꯒꯦ"꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯔꯛ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯌꯥꯝꯅ ꯃꯥꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯌꯥꯝ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ꯫ ꯏꯃꯥ ꯍꯣꯏꯇꯥꯅꯤꯀꯣ, ꯏꯀꯥꯏꯗꯕ ꯇꯧꯖꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯃꯨꯆꯥꯎꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯊꯣꯛꯈꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯖꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯏꯕꯤ ꯂꯩꯋꯥ ꯇꯤꯟꯋꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯤꯠꯅ ꯎꯕ ꯂꯥꯏꯃꯛꯅꯤ ꯈꯟꯖꯗꯨꯅ ꯅꯤꯡꯊꯤꯅ ꯊꯧꯒꯜ ꯇꯧꯕꯗꯒꯤ